ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄꯦꯄꯦ꯫ ꯊꯥꯏꯅ ꯑꯄꯤꯛꯄ ꯈꯨꯟ ꯃꯆꯥ ꯑꯃꯗ ꯕꯣꯌꯥꯏ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯕꯣꯌꯥꯏ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯄꯣꯛꯄꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯄꯥ ꯆꯥꯎꯔꯦꯜꯅ ꯃꯃꯥ ꯑꯇꯣꯝꯕꯤ ꯊꯣꯏꯅꯨꯕꯨ ꯄꯨꯁꯤꯜꯂꯛꯑꯝꯃꯤ꯫ ꯊꯣꯏꯅꯨ ꯁꯨꯃꯥꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯕꯣꯌꯥꯏꯕꯨ ꯑꯁꯨꯝꯅ ꯏꯃꯨꯡꯗꯒꯤ ꯀꯧꯔꯛꯂꯤ꯫ ꯕꯣꯌꯥꯏ, ꯕꯣꯌꯥꯏ, ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ? ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤꯅꯦ꯫ ꯅꯈꯨꯠꯅ ꯁꯥꯍꯥꯝꯗꯨꯅ ꯆꯪꯂꯛꯑꯣꯀꯣ꯫ ꯕꯣꯌꯥꯏ ꯁꯥꯟꯅꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗ ꯑꯁꯨꯝꯅ ꯂꯥꯎꯔꯒ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯁꯤꯟꯈꯤ꯫ ꯍꯣꯏ ꯏꯃꯥꯇꯣꯟ꯫ ꯕꯣꯌꯥꯏ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯅꯣꯡꯃꯇ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯖꯔꯝꯗꯦ꯫ ꯊꯣꯏꯅꯨꯅ ꯃꯍꯥꯛꯄꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯃꯃꯥꯇꯣꯟ ꯊꯣꯏꯅꯨꯒ ꯄꯨꯟꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯦꯞꯄ ꯂꯩꯇ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯖꯤꯟꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯣꯏꯅꯨ ꯃꯁꯥꯗꯨ ꯌꯥꯝꯅ ꯀꯟꯅ ꯉꯝꯂꯛꯂꯝꯗꯦ꯫ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯄ ꯐꯥꯎꯕ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯂꯤ꯫ ꯃꯍꯥꯛ ꯋꯥꯅ ꯆꯥꯎꯔꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯨꯄꯥ, ꯑꯩ ꯍꯛꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯉꯝꯗ꯭ꯔꯦ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯆꯥꯎꯔꯦꯜꯁꯨ ꯊꯣꯏꯅꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯤ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯅꯨ, ꯅꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯍꯥꯛꯇꯤ ꯈꯥꯡꯂꯝꯃꯨ꯫ ꯑꯩ ꯃꯅꯤꯡꯒꯤ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯒꯦ꯫ ꯕꯣꯌꯥꯏ, ꯅꯃꯥꯇꯣꯟꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯂꯝꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯄꯨꯟꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯅ ꯊꯣꯏꯅꯨꯒꯤ ꯈꯨꯗꯥꯡ ꯃꯤꯍꯨꯟꯗꯨ ꯄꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯃꯨꯟꯅ ꯊꯣꯏꯅꯨꯒꯤ ꯍꯛꯆꯥꯡꯕꯨ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯃꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤ꯫ ꯍꯩ ꯆꯥꯎꯔꯦꯜ, ꯃꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯍꯩ꯫ ꯊꯣꯏꯅꯨ ꯑꯁꯤ ꯊꯥ ꯂꯦꯞꯂꯦꯅꯦ꯫ ꯆꯥꯎꯔꯦꯜ ꯍꯔꯥꯎꯕꯅ ꯃꯁꯥꯗꯨ ꯂꯩꯇꯥꯔꯝꯗꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜꯗꯨ ꯃꯀꯣꯛꯇ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯈꯪꯖꯤ꯫ ꯊꯣꯏꯅꯨꯁꯨ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯐꯥꯎꯕ ꯇꯞꯅ ꯁꯤꯟꯊꯔꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯕꯣꯌꯥꯏꯁꯨ ꯃꯃꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯖꯔꯛꯏ꯫ ꯆꯥꯎꯔꯦꯜ ꯃꯁꯥꯗꯨ ꯐꯥꯗꯕ ꯉꯝꯖꯗ ꯕꯣꯌꯥꯏꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯆꯩ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯦꯜꯒꯤ ꯈꯨꯟꯗ ꯍꯟꯗꯛ ꯃꯔꯛ ꯑꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯃꯈꯣꯏꯒꯤ ꯈꯨꯟꯒ ꯇꯥꯏꯅꯗꯨꯅ ꯂꯩꯕ ꯎꯃꯪꯗꯨꯗ ꯆꯪꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯇꯣꯏꯅ ꯍꯟꯖꯤꯜꯂꯛꯇꯕꯒꯤ ꯄꯥꯎ ꯇꯥꯔꯛꯑꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯆꯥꯎꯔꯦꯜꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯊꯣꯏꯅꯨꯅ ꯉꯝꯗ꯭ꯔꯕꯗ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯊꯕꯛ ꯆꯠꯅꯕ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯣꯏꯅꯨꯁꯨ ꯆꯥꯎꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯕꯤꯔꯤ꯫ ꯅꯪꯕꯨ ꯀꯔꯤ ꯀꯔꯤ ꯆꯥꯅꯤꯡꯒꯦ? ꯀꯩꯁꯨ ꯆꯥꯅꯤꯡꯗꯤꯌꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯌꯨꯝꯗ ꯉꯟꯅ ꯃꯝꯗ꯭ꯔꯤꯉꯩꯗ ꯍꯟꯖꯤꯟꯕꯤꯔꯛꯑꯣ꯫ ꯃꯇꯝꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ꯫ ꯎꯃꯪꯗꯨꯗ ꯐꯥꯎꯔꯒ ꯆꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯊꯦꯡꯖꯤꯜꯂꯛꯂꯕꯗꯤ ꯍꯟꯖꯤꯜꯂꯛꯇꯕꯒꯤ ꯄꯥꯎ ꯀꯌꯥ ꯇꯥꯔꯤꯕꯁꯦ, ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯆꯩ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯀꯥ ꯍꯦꯟꯅꯁꯨ ꯄꯥꯈꯠꯂꯨꯅꯨ꯫ ꯉꯟꯅ ꯑꯗꯨꯝ ꯍꯟꯖꯤꯜꯂꯛꯂꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯑꯩ ꯍꯜꯂꯛꯄꯗ ꯅꯪꯅ ꯆꯥꯕ ꯌꯥꯕ ꯍꯩ ꯔꯥꯅꯆꯤꯡꯕ ꯈꯔ ꯂꯩꯕꯤꯔꯛꯑꯒꯦꯀꯣ꯫ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯨ꯫ ꯊꯕꯛ ꯏꯪꯈꯥꯡꯒ ꯇꯧꯔꯝꯒꯅꯨ, ꯑꯩ ꯍꯜꯂꯛꯑꯒ ꯂꯣꯏꯅ ꯇꯧꯗꯣꯏꯅꯤ꯫ ꯊꯣꯏꯅꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗ ꯃꯃꯣꯟ ꯅꯣꯛꯆꯩ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯍꯤꯡꯆꯥꯕꯤ ꯑꯃ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯇꯨꯅ ꯅꯨꯄꯥ ꯑꯃꯕꯨ ꯀꯟꯅ ꯇꯥꯟꯅꯔꯤ꯫ ꯇꯥꯏꯕꯪ ꯃꯤ ꯄꯦꯠ ꯂꯥꯎꯕ ꯅꯪꯅ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯀꯔꯥꯏ ꯇꯥꯟꯅ ꯆꯦꯟꯒꯅꯤ? ꯉꯁꯤꯗꯤ ꯅꯪ ꯅꯃꯤꯠ ꯁꯨꯔꯦꯗꯣ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯨꯗ ꯍꯤꯡꯖꯔꯕꯗꯤ ꯍꯥꯏꯅ ꯀꯣꯏꯅ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯆꯦꯜꯂꯝꯃꯤ꯫ ꯈꯣꯟꯖꯦꯜꯁꯨ ꯇꯅꯤꯛ ꯇꯅꯤꯛ ꯑꯁꯨꯝꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯈꯨꯠꯇꯒꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯂꯥꯎꯖꯕꯇꯅꯤ꯫ ꯑꯃꯝꯕ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯃꯍꯥꯛꯀꯤ ꯈꯣꯜꯂꯥꯎꯗꯨ ꯀꯅꯥꯁꯨ ꯇꯥꯕꯤꯗꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯅꯨꯄꯥꯗꯨꯒꯤ ꯃꯁꯥꯗꯨ ꯇꯥꯞ ꯐꯥꯏ꯫ ꯅꯨꯄꯥꯗꯨ ꯀꯤꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗꯤ ꯀꯔꯤꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯒꯤ ꯉꯛꯁꯝꯗ ꯃꯍꯥꯛꯀꯤ ꯑꯁꯥꯡꯕ ꯈꯨꯖꯤꯟꯗꯨꯅ ꯆꯣꯞ ꯂꯥꯎꯅ ꯊꯤꯟꯖꯤꯟꯗꯨꯅ ꯒꯣꯔꯣ ꯒꯣꯔꯣ ꯑꯣꯛꯈꯥꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯥꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫
ꯍꯤꯡꯆꯥꯕꯤꯗꯨꯁꯨ ꯃꯈꯨꯠ ꯑꯗꯨ ꯑꯃꯨꯛ ꯐꯠ ꯂꯥꯎꯅ ꯁꯠꯇꯣꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯉꯛꯁꯝꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏ ꯑꯗꯨ ꯂꯣꯏꯅ ꯆꯤꯡꯁꯤꯟꯗꯨꯅ ꯊꯛꯆꯤꯜꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯔꯦꯜ ꯍꯣꯏꯒꯤ ꯈꯨꯟꯗ ꯂꯩꯕ ꯏꯕꯣꯍꯜ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ ꯈꯨꯟꯖꯥꯁꯤꯡꯗ ꯃꯍꯩ ꯊꯣꯝꯖꯤꯟꯅꯔꯛꯏ꯫ ꯃꯔꯛ ꯑꯁꯤꯗ ꯏꯕꯣꯍꯜꯒꯤ ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯗꯤ ꯃꯄꯥꯒꯤ ꯈꯟꯕꯗ ꯋꯥꯈꯜꯗꯣ ꯂꯩꯇꯥꯕ ꯉꯝꯖꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯄꯥꯕꯗꯣ ꯉꯔꯥꯡꯗꯤ ꯉꯟꯅ ꯍꯜꯂꯛꯀꯦ ꯍꯥꯏꯅ ꯃꯆꯥꯒꯤ ꯏꯐꯝꯗ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏꯗ꯭ꯔꯣ? ꯎꯃꯪ ꯑꯁꯤꯒ ꯊꯪꯅꯕꯗ ꯂꯩꯕ ꯈꯨꯟꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯤ꯫ ꯉꯔꯥꯡ ꯁꯣꯏꯗꯅ ꯄꯥꯕꯗꯣ ꯊꯦꯡꯅ ꯍꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯄꯥꯕꯗꯣ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯑꯩ ꯏꯁꯥꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯑꯩꯒꯤꯗꯤ ꯄꯥꯕ ꯅꯠꯇꯅ ꯀꯅꯥꯕꯨ ꯂꯩꯔꯤꯕꯒꯦ? ꯈꯨꯟꯖꯥꯁꯤꯡꯅ ꯑꯃꯨꯛꯇꯗꯤ ꯑꯩꯒꯤ ꯄꯥꯕꯕꯨ ꯊꯤꯕꯤꯌꯨ, ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯑꯃꯨꯛꯇ ꯂꯤꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤꯌꯦ꯫ ꯅꯨꯡꯁꯤꯒꯤ ꯋꯥꯖꯕ ꯃꯇꯧꯗꯨ ꯎꯕꯗ ꯈꯨꯟꯖꯥ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯍꯥꯟꯅ ꯈꯨꯔꯥ ꯏꯕꯣꯍꯜꯒꯤ ꯊꯕꯛ ꯁꯨꯐꯝꯗ ꯍꯪꯂꯨꯈꯤꯁꯤ꯫ ꯑꯗꯨꯗ ꯂꯩꯔꯝꯃꯦ ꯐꯔꯦ, ꯂꯩꯔꯝꯗ꯭ꯔꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯟꯅꯃꯤꯟꯅꯁꯤ꯫ ꯃꯌꯥꯝꯗ ꯄꯨꯟꯅ ꯃꯗꯨꯅ ꯐꯒꯅꯤ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯔ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯈꯨꯟꯖꯥ ꯅꯨꯄꯥ ꯅꯍꯥ ꯈꯔ ꯄꯨꯟꯅ ꯏꯕꯣꯍꯜꯒꯤ ꯊꯕꯛ ꯁꯨꯐꯝꯗ ꯆꯠꯇꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯊꯕꯛ ꯃꯐꯝꯗꯒꯤ ꯉꯔꯥꯡ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡꯗꯨꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯀꯅꯥꯅꯁꯨ ꯈꯪꯈꯤꯗ꯭ꯔꯦ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯏ ꯊꯛꯈꯤꯕ ꯑꯗꯨ ꯏꯕꯣꯍꯜꯒꯤ ꯃꯁꯥꯗꯒꯤꯅꯤ ꯍꯥꯏꯕ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯐꯥꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯁꯨ ꯃꯄꯥꯟꯅ ꯃꯐꯝ ꯈꯪꯗꯅ ꯂꯩꯈ꯭ꯔꯕꯗ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗ ꯑꯉꯥꯎꯕꯤꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ, ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ, ꯑꯁꯨꯝ ꯂꯦꯞꯇꯅ ꯆꯠꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅꯨꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨ ꯃꯆꯥꯅꯨꯄꯥ ꯊꯦꯕꯣ ꯍꯦꯛ ꯐꯪꯖꯈꯤꯕꯒ ꯕꯣꯌꯥꯏꯕꯨ ꯃꯍꯥꯛꯅ ꯃꯤꯔꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯃꯄꯨꯔꯣꯏꯕ ꯆꯥꯎꯔꯦꯜꯒꯤ ꯃꯃꯥꯡꯗꯗꯤ ꯃꯍꯥꯛꯅ ꯕꯣꯌꯥꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯖꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯂꯩꯇꯕ ꯃꯇꯝꯗꯅ ꯕꯣꯌꯥꯏꯕꯨ ꯃꯔꯝ ꯆꯥꯗꯅ ꯐꯨꯕ ꯆꯩꯕ ꯑꯣꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯕꯣꯌꯥꯏꯅ ꯃꯄꯥꯗ ꯄꯥꯎ ꯐꯅ ꯇꯝꯖꯔꯕꯁꯨ ꯊꯣꯏꯅꯨꯅ ꯑꯃ ꯍꯦꯛꯇ ꯁꯦꯝꯗꯣꯛꯈꯤꯗꯨꯅ ꯕꯣꯌꯥꯏꯒꯤ ꯋꯥꯗꯨ ꯊꯥꯖꯍꯜꯂꯝꯗꯦ꯫ ꯆꯥꯎꯔꯦꯜꯅꯁꯨ ꯊꯣꯏꯅꯨꯒꯤ ꯐꯠꯇꯕ ꯑꯗꯨꯗꯤ ꯈꯪꯗꯕꯅ ꯊꯥꯖꯕ ꯉꯝꯗꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯦꯕꯣꯗꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯑꯝꯃꯤ꯫ ꯊꯣꯏꯅꯨ ꯀꯞꯂꯤꯕ ꯃꯆꯥꯗꯨ ꯄꯝꯗꯨꯅ ꯊꯦꯝꯅ ꯕꯣꯌꯥꯏꯕꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯩ ꯕꯣꯌꯥꯏ, ꯕꯣꯌꯥꯏ, ꯁꯤꯔꯕꯣ? ꯀꯧꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯄ꯭ꯔꯞ ꯂꯥꯛꯄ ꯀꯩꯗꯧꯒꯦ? ꯕꯣꯌꯥꯏ ꯇꯍꯥ ꯆꯦꯟꯁꯤꯟꯖꯔꯛꯏ꯫ ꯏꯃꯥꯇꯣꯟ ꯀꯩ ꯍꯥꯏꯒꯦ? ꯅꯪ ꯍꯤꯡꯕꯗꯤ ꯍꯤꯡꯂꯤꯕ ꯑꯣꯏꯔꯦ꯫ ꯇꯨ ꯑꯁꯤꯗ ꯑꯉꯥꯡꯒꯤ ꯐꯤ ꯈꯔ ꯂꯩꯔꯤꯁꯦ ꯑꯃꯨꯛꯇ ꯁꯨꯗꯣꯔꯛꯑꯣ, ꯑꯗꯨꯒ ꯏꯁꯤꯡꯗꯣ ꯃꯩ ꯊꯥꯒꯠꯂꯒꯅꯦ ꯈꯔ ꯂꯨꯝꯃꯝꯃꯣ꯫ ꯕꯣꯌꯥꯏ ꯀꯔꯤꯁꯨ ꯍꯥꯏꯖꯕꯗꯤ ꯉꯝꯖꯗ ꯍꯣꯏ ꯏꯃꯥꯇꯣꯟ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯕꯣꯒꯤ ꯐꯤ ꯈꯔ ꯂꯩꯔꯤꯕꯗꯣ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯈꯤ꯫ ꯊꯣꯏꯅꯨꯁꯨ ꯀꯞꯂꯤꯕ ꯊꯦꯕꯣꯕꯨ ꯊꯦꯝꯍꯧꯔꯤ꯫ ꯇꯣ ꯏꯆꯥꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ? ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯇꯣ꯫ ꯕꯣꯌꯥꯏ ꯃꯄꯥꯟꯗ ꯐꯤꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯂꯣꯏꯅ ꯁꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯡꯗꯨꯁꯨ ꯌꯥꯝꯅ ꯋꯥꯅ ꯍꯩꯇ ꯊꯥꯒꯠꯆꯗꯨꯅ ꯏꯁꯤꯡꯗꯨ ꯂꯨꯝꯂꯕ ꯃꯇꯨꯡꯗ ꯕꯥꯔꯇꯤꯟ ꯑꯃꯗ ꯐꯖꯅ ꯍꯩꯗꯣꯛꯂꯒ ꯊꯣꯏꯅꯨꯗ ꯍꯥꯏꯔꯨꯔꯦ꯫ ꯊꯣꯏꯅꯨꯁꯨ ꯊꯦꯕꯣꯕꯨ ꯏꯔꯨꯃꯥꯏꯊꯖꯕꯤꯅꯕ ꯍꯥꯏꯗꯨꯅ ꯄꯝꯂꯒ ꯃꯈꯨꯠꯇ ꯐꯤ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯃꯍꯥꯛ ꯍꯥꯟꯅ ꯕꯣꯌꯥꯏꯅ ꯊꯝꯂꯝꯂꯤꯕ ꯏꯁꯤꯡꯗꯨ ꯃꯈꯨꯠꯅ ꯈꯖꯤꯛ ꯁꯣꯛꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯏꯁꯤꯡꯗꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯔꯝꯂꯦ꯫ ꯊꯣꯏꯅꯨ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯅ ꯕꯣꯌꯥꯏꯕꯨ ꯀꯧꯏ꯫ ꯕꯣꯌꯥꯏꯁꯨ ꯃꯍꯥꯛꯀꯤ ꯈꯨꯀꯧꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯖꯔꯛꯏ꯫ ꯊꯣꯏꯅꯨ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ꯫ ꯁꯤꯗꯤꯅꯦ ꯅꯣꯏ ꯅꯃꯥ ꯑꯁꯤꯕꯗ ꯂꯨꯖꯧ ꯍꯥꯏꯌꯨ꯫ ꯑꯁꯨꯛ ꯁꯥꯕ ꯏꯁꯤꯡ ꯑꯁꯤꯅ ꯅꯧꯔꯤꯕ ꯏꯆꯥꯁꯤ ꯀꯃꯥꯏꯅ ꯂꯨꯖꯅꯤ ꯍꯥꯏꯔꯤꯅꯣ? ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯍꯥꯏꯔꯛꯄ꯭ꯔꯣ? ꯍꯥ? ꯏꯃꯥꯇꯣꯟ ꯑꯩ ꯈꯪꯗꯕꯅꯦ꯫ ꯊꯣꯏꯅꯨ ꯁꯥꯎꯅ ꯊꯦꯕꯣꯕꯨ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯐꯠ ꯊꯝꯂꯒ ꯕꯣꯌꯥꯏꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯗꯝ ꯐꯨꯗꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯤ ꯈꯪꯗꯕ? ꯅꯪꯒꯤꯁꯤ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯀꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯦ ꯊꯧꯔꯥꯡꯕ ꯅꯠꯇ꯭ꯔꯣ? ꯑꯁꯦ ꯅꯅꯥꯎꯅꯤꯅꯦ ꯅꯅꯥꯎ꯫ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯑꯉꯥꯡꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯦ? ꯍꯧꯖꯤꯛ ꯑꯁꯨꯛ ꯄꯤꯛꯂꯤꯕ ꯃꯍꯥꯛꯅ ꯃꯅꯥꯎ ꯑꯁꯤ ꯍꯥꯠꯀꯦ ꯍꯣꯠꯅꯔꯤꯕ ꯑꯁꯤꯅꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩꯒꯁꯤ ꯍꯥꯠꯈꯤꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯍꯥ? ꯍꯥꯠꯀꯗꯧꯔꯤꯕꯅꯦꯕ ꯅꯪ꯫ ꯍꯩ ꯅꯪꯗꯣ ꯁꯤꯒꯦꯒ ꯁꯤꯈ꯭ꯔꯣ, ꯅꯠꯇ꯭ꯔꯒꯅꯦ ꯀꯗꯥꯏꯗꯅꯣ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ꯫ ꯑꯩꯅꯦ ꯅꯪꯕꯨ ꯑꯁꯨꯝ ꯊꯥꯛꯄ ꯉꯝꯖꯗ꯭ꯔꯦ ꯈꯪꯉꯕ? ꯅꯪ ꯏꯃꯥꯇꯣꯟ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯕꯣꯌꯥꯏ ꯊꯦꯕꯣ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯕ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ꯫ ꯑꯗꯨꯕꯨ ꯊꯦꯕꯣꯁꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯊꯣꯏꯅꯨꯒꯗ ꯂꯩꯔꯛꯄꯅ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯕꯣꯌꯥꯏꯕꯨ ꯃꯍꯥꯛꯁꯨ ꯌꯥꯎꯅ ꯑꯣꯠꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯕꯣꯌꯥꯏꯕꯨ ꯃꯌꯥꯝꯕꯅꯤ ꯈꯟꯕꯗꯤ ꯂꯥꯏꯔꯗꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯕꯣꯌꯥꯏꯁꯨ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯖꯔꯝꯗꯦ꯫
ꯆꯥꯎꯔꯦꯜꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯨ ꯈꯪꯕ ꯉꯝꯖꯗꯦ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯎꯃꯪꯗꯨꯗ ꯆꯪꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯍꯟꯖꯤꯜꯂꯛꯇꯕꯒꯤ ꯄꯥꯎꯗꯨꯁꯨ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯇꯥꯔꯔꯤ꯫ ꯂꯪꯂꯥ ꯂꯪꯖꯤꯜ ꯑꯃꯠꯇꯁꯨ ꯈꯪꯂꯝꯗꯦ꯫ ꯐꯅ ꯀꯟꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯒꯠꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯗꯨꯅ ꯃꯁꯥ ꯃꯁꯥ ꯆꯦꯛꯁꯤꯟꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯖꯔꯝꯗꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯆꯥꯎꯔꯦꯜꯒꯤ ꯁꯟꯕꯤ ꯑꯃꯈꯛ ꯂꯣꯏꯖꯕ ꯑꯗꯨ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯁꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯃꯝꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯃꯍꯥꯛꯀꯤ ꯁꯟꯕꯤ ꯑꯗꯨꯅ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯑꯗꯨꯗ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯩꯕꯨ ꯃꯝꯒ ꯃꯝꯁꯤꯜꯂꯛꯄ ꯑꯁꯤꯗ ꯆꯪꯈꯤꯁꯤꯔꯅꯦ? ꯑꯩꯒꯤ ꯁꯟꯕꯤ ꯑꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯉꯥꯎꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯦ꯫ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯕꯨ ꯍꯥꯏꯅꯤꯡꯂꯤꯕꯅꯣ? ꯍꯦꯔꯥ, ꯌꯥꯝꯅ ꯃꯝꯁꯤꯟꯕꯃꯛꯁꯨ ꯅꯠꯇ꯭ꯔꯤ, ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯈꯤ꯫ ꯊꯤꯕ ꯈꯪꯗ꯭ꯔꯒꯅ ꯍꯦꯛ ꯌꯨꯝꯗ ꯍꯟꯈꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯇꯞꯅ ꯇꯞꯅ ꯆꯪꯕ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯁꯟꯕꯤ ꯑꯗꯨꯁꯨ ꯃꯆꯤꯟꯗ ꯀꯧꯕ ꯂꯦꯞꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯠꯂꯤꯕꯗꯨ ꯇꯨꯡꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯣꯟꯅ ꯎꯈꯣꯡ ꯑꯃꯗꯒꯤ ꯌꯦꯡꯂꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯁꯛꯊꯥꯛ ꯂꯥꯛꯂꯦ꯫ ꯃꯇꯝꯗꯨꯁꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯆꯥꯎꯔꯦꯜ ꯃꯍꯥꯛꯀꯤ ꯁꯟꯕꯤ ꯑꯗꯨꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯏꯗ ꯂꯩꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯟꯕꯤꯗꯨ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯇꯨꯃꯤꯟꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯒ ꯂꯣꯏꯅꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜ ꯃꯁꯥꯗꯣ ꯍꯥꯏꯔꯞ ꯆꯤꯡꯅꯕ ꯄꯣꯛꯏ꯫ ꯍꯩꯁ, ꯀꯔꯤꯅꯣ ꯑꯩꯒꯤ ꯁꯟꯕꯤ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯣ? ꯁꯟꯕꯤꯗꯨ ꯀꯤꯅ ꯃꯥꯡꯗ ꯑꯗꯨꯃꯛ ꯌꯦꯡꯅ ꯈꯣꯡꯊꯥꯡ ꯑꯗꯨꯗꯤ ꯇꯨꯡ ꯍꯟꯅ ꯑꯁꯨꯝ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯐꯥꯎꯗꯦ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯐ꯭ꯔꯪ ꯂꯥꯎꯅ ꯆꯣꯡꯊꯔꯛꯇꯨꯅ ꯁꯟꯕꯤ ꯑꯗꯨꯒꯤ ꯉꯛꯁꯝꯗꯨ ꯃꯍꯥꯛꯀꯤ ꯈꯨꯖꯤꯟ ꯑꯁꯥꯡꯕꯗꯨꯅ ꯒꯣꯔꯣ ꯒꯣꯔꯣ ꯍꯣꯒꯥꯏꯈꯤꯕ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯏ ꯑꯗꯨ ꯆꯨꯞ ꯆꯨꯞ ꯆꯤꯡꯈꯠꯇꯨꯅ ꯊꯛꯈꯤꯕ꯫ ꯁꯟꯕꯤ ꯑꯗꯨꯁꯨ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯈꯨꯗꯛꯇ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯆꯥꯎꯔꯦꯜ ꯃꯇꯧꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯃꯍꯥꯛ ꯀꯤꯃꯟꯕꯅ ꯃꯁꯥꯗꯣ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯁꯟꯕꯤ ꯑꯗꯨꯒꯤ ꯏꯗꯨ ꯊꯛꯄ ꯂꯣꯏꯔꯕꯗ ꯆꯥꯎꯔꯦꯜꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯐ꯭ꯔꯪ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯂꯤ꯫ ꯆꯥꯎꯔꯦꯜꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯏꯃꯥ! ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯆꯥꯎꯔꯦꯜꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯑꯀꯤꯕ ꯃꯁꯛ ꯐꯪꯅ ꯅꯣꯛꯂꯛꯏ꯫ ꯃꯇꯧꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜꯗꯤ ꯃꯐꯤ ꯐꯥꯎꯕ ꯃꯥꯡꯁꯤꯜꯂꯦ꯫ ꯍꯤꯡꯆꯥꯕꯤꯗ ꯅꯣꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯒ ꯊꯥꯔꯒ ꯃꯤꯑꯣꯏ 50,000 ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ, 10,000 ꯈꯛꯇ ꯉꯥꯏꯔꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯃꯥꯡꯗ ꯇꯧꯈꯤꯕꯒꯨꯝꯅ ꯆꯥꯎꯔꯦꯜꯒꯤ ꯉꯛꯁꯝꯗ ꯃꯍꯥꯛꯀꯤ ꯑꯁꯥꯡꯕ ꯈꯨꯖꯤꯟꯗꯨꯅ ꯒꯣꯔꯣ ꯒꯣꯔꯣ ꯑꯣꯛꯈꯥꯏꯔꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯈꯨꯗꯛ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯑꯍꯤꯡꯗ ꯁꯣꯝꯗꯗꯤ ꯕꯣꯌꯥꯏ ꯃꯄꯥꯕꯨ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨ ꯑꯃꯗꯤ ꯊꯦꯕꯣ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯤꯡꯉꯥꯏꯗꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯅꯗꯨꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯕꯣꯌꯥꯏ ꯃꯪꯒꯣꯜ ꯗꯥꯔꯤꯗ ꯃꯈꯣꯡꯗꯨ ꯁꯥꯡꯅ ꯌꯥꯟꯗꯗꯨꯅ ꯐꯝꯂꯒ, ꯕꯥꯕꯥ, ꯅꯪꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯕꯒꯦ? ꯌꯨꯝꯗ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯁꯤ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯗꯤ? ꯑꯁꯣꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯥꯏꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯦꯜꯗꯨ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇꯦ꯫ ꯊꯣꯏꯅꯨꯁꯨ ꯑꯉꯛꯄꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ ꯑꯗꯨ ꯃꯍꯥꯛ ꯃꯆꯦꯠ ꯑꯃꯠꯇ ꯋꯥꯈꯟꯗ ꯋꯥꯔꯝꯗꯦ꯫ ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯕ ꯄꯣꯛꯇꯨꯅ ꯕꯣꯌꯥꯏꯕꯨ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯈꯥꯛꯇꯅ ꯑꯣꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯕꯣꯌꯥꯏꯗꯨ ꯊꯣꯏꯅꯨ ꯑꯃꯗꯤ ꯊꯦꯕꯣ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕ ꯆꯩꯕ ꯇꯧꯕꯤꯔꯝꯃꯤ꯫ ꯕꯣꯌꯥꯏꯁꯨ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯈꯨꯜ ꯂꯩꯀꯥꯏꯁꯤꯡꯗꯨ ꯃꯍꯩ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯊꯣꯏꯅꯨ ꯃꯃꯥ ꯃꯆꯥꯕꯨ ꯈꯝꯂꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯊꯣꯏꯅꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, ꯍꯥꯏ ꯊꯣꯏꯅꯨ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯉꯥꯡ ꯑꯁꯤꯗ ꯑꯗꯨꯛ ꯇꯝꯊꯤꯅ ꯐꯨꯔꯤꯕꯗꯤ? ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯥꯗꯒꯤ ꯏꯈꯦꯡ ꯐꯥꯎꯕ ꯇꯥꯅ꯫ ꯑꯃꯨꯛꯁꯨ ꯕꯣꯌꯥꯏꯗ ꯌꯦꯡꯗꯨꯅ, ꯅꯈꯣꯏ ꯀꯅꯥꯅꯣ ꯑꯉꯥꯡꯁꯦ ꯑꯃꯨꯛꯇ ꯐꯖꯅ ꯐꯝꯍꯜꯂꯨ, ꯑꯗꯨꯒ ꯃꯁꯥꯗ ꯁꯣꯛꯂꯤꯕꯁꯤꯡꯁꯦ ꯍꯤꯗꯥꯛ ꯅꯤꯡꯊꯤꯖꯅ ꯍꯥꯞꯄꯤꯌꯨ꯫ ꯈꯨꯟꯖꯥꯁꯤꯡꯗꯨ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯇꯧꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯁꯥꯎꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯃꯤꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯃꯊꯧ ꯂꯩꯅꯗꯕꯖꯥꯠꯅꯤ꯫ ꯃꯤꯒꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯀꯔꯤ ꯇꯧꯔꯤ ꯀꯩꯗꯧꯔꯤ ꯍꯥꯏꯅ ꯊꯤꯖꯤꯜꯂꯒ ꯂꯩꯕ ꯌꯥꯝꯅ ꯌꯥꯎꯔꯦ꯫ ꯑꯩꯅ ꯐꯨꯔꯤꯕꯁꯦ ꯏꯆꯥꯅꯤ, ꯏꯆꯥ꯫ ꯃꯃꯥ ꯑꯩꯅ ꯏꯆꯥ ꯋꯥꯔꯛꯄꯗ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯕꯁꯤꯕꯣ? ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯊꯣꯏꯅꯨ, ꯅꯪꯒꯤ ꯅꯆꯥ ꯋꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯌꯦꯡꯁꯤꯟꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯥ ꯋꯥꯔꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯅꯦ, ꯀꯥ ꯑꯃ ꯍꯦꯜꯂꯤ꯫ ꯊꯣꯏꯅꯨꯁꯨ ꯍꯟꯗꯦ꯫ ꯈꯨꯟꯖꯥ ꯃꯌꯥꯝ, ꯂꯦꯡꯕꯤꯈꯤꯕ ꯌꯥꯔꯅꯤ꯫ ꯌꯥꯔꯒꯗꯤ ꯈꯔ ꯂꯦꯡꯊꯣꯛꯄꯤꯈ꯭ꯔꯣ꯫ ꯑꯗꯨꯒ ꯃꯇꯨꯡꯗꯗꯤ
ꯏꯆꯥ ꯋꯥꯔꯛꯄꯗꯅꯦ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯛꯀꯅꯨ ꯈꯨꯟꯖꯥꯁꯤꯡꯗꯨ ꯍꯟꯗꯛꯇꯤ ꯊꯣꯏꯅꯨꯒꯤ ꯋꯥꯗ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯅꯗꯨꯅ ꯃꯍꯩ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯆꯠꯅꯈꯤ ꯕꯣꯌꯥꯏꯁꯨ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯊꯣꯏꯅꯨꯅ ꯐꯠ ꯂꯥꯎꯅ ꯈꯝꯂꯛꯑꯝꯃꯤ ꯀꯔꯥꯏꯗꯅꯣ ꯕꯣꯌꯥꯏ ꯌꯥꯝꯅ ꯀꯤꯅ ꯊꯣꯏꯅꯨꯗ ꯌꯦꯡꯂꯛꯂꯒ ꯀꯥꯗ ꯊꯣꯏꯅꯨ ꯁꯠ ꯕꯣꯌꯥꯏꯗ ꯃꯃꯤꯗꯨ ꯈꯥꯅ ꯌꯦꯡꯂꯒ ꯀꯅꯥꯒꯤ ꯀꯥꯅꯣ ꯍꯥꯏꯁꯦ ꯕꯣꯌꯥꯏ ꯊꯣꯏꯅꯨꯒꯤ ꯃꯇꯧꯗ ꯀꯔꯤ ꯈꯨꯝꯒꯅꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯨꯞꯊꯗꯨꯅ ꯂꯩ ꯊꯦꯕꯣꯁꯨ ꯎꯁꯤꯠꯇꯅ ꯃꯇꯧꯗꯨ ꯌꯦꯡꯂꯤ ꯊꯣꯏꯅꯨ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯀꯟꯇꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯆꯤꯟꯗꯣ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ ꯀꯅꯥꯒꯤ ꯀꯥꯗꯅꯣ ꯅꯪꯅ ꯆꯪꯒꯦ ꯊꯧꯔꯥꯡꯅꯤꯗꯣ ꯑꯩꯒꯤ ꯀꯥꯗ ꯊꯣꯏꯅꯨ ꯆꯪꯁꯤꯟꯗꯨꯅ ꯕꯣꯌꯥꯏꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯍꯥꯏꯖꯤꯟꯗꯅ ꯊꯥꯖꯤꯟꯈꯤ ꯅꯪꯅꯦ ꯌꯨꯝꯁꯤꯗ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯩꯕ ꯌꯥꯔꯣꯏ ꯆꯠꯂꯣ ꯅꯪ ꯑꯃ ꯌꯨꯝꯁꯤꯗ ꯂꯩꯕꯅꯅꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯌꯨꯝꯁꯤꯗ ꯍꯟꯖꯤꯜꯂꯛꯈꯤꯗ꯭ꯔꯤꯕꯁꯦ ꯅꯪ ꯑꯃ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕꯗꯤ ꯈꯨꯔꯧ ꯊꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯔꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯌꯦꯛ ꯑꯄꯟ ꯁꯨꯝ ꯑꯣꯏꯒꯦ ꯍꯥꯏꯔꯅꯤ ꯕꯣꯌꯥꯏ ꯊꯣꯏꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯈꯜꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯏꯃꯥꯇꯣꯟ ꯀꯅꯥꯒꯤ ꯏꯃꯥꯇꯣꯟ ꯍꯩꯅꯗꯦꯍꯦ ꯀꯧꯔꯛꯀꯅꯨ ꯏꯃꯥꯇꯣꯟ ꯀꯥꯏꯅ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥ ꯅꯠꯇꯦ ꯅꯪꯒꯤ ꯅꯃꯥꯗꯨꯗꯤ ꯑꯁꯤ ꯂꯩꯕꯥꯛꯇ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯅꯪꯁꯨ ꯅꯃꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦꯒ ꯆꯠꯈ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯕꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥꯒꯤ ꯊꯦꯕꯣ ꯑꯁꯦ ꯊꯣꯡꯒꯥꯜ ꯐꯥꯎꯕꯗ ꯊꯤꯟꯗꯣꯛꯂꯨꯆꯣ ꯊꯦꯕꯣ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯕꯣꯌꯥꯏꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯆꯤꯡꯈꯤ ꯊꯣꯏꯅꯨꯗꯤ ꯅꯣꯛꯐꯦꯠꯇꯧꯅ ꯕꯣꯌꯥꯏꯒꯤ ꯃꯇꯧꯗꯨ ꯌꯦꯡꯍꯧꯏ ꯑꯁꯨꯝꯅ ꯕꯣꯌꯥꯏ ꯊꯣꯏꯅꯨ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ ꯕꯣꯌꯥꯏ ꯈꯨꯟꯗꯨꯗ ꯃꯍꯥꯛꯀꯤ ꯆꯪꯐꯝ ꯑꯃꯠꯇ ꯂꯩꯇꯕ ꯃꯔꯝꯅ ꯈꯨꯟꯗꯨ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯈꯨꯟꯗꯨ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯎꯃꯪꯗꯨ ꯂꯥꯜꯂꯒ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯍꯥꯛ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅ ꯎꯃꯪꯗꯨ ꯇꯞꯅ ꯂꯥꯟꯕ ꯍꯧꯔꯛꯂꯝꯃꯤ ꯃꯁꯥꯗꯁꯨ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ ꯃꯇꯝꯗꯨꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯂꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯕꯣꯌꯥꯏꯒꯤ ꯇꯨꯡꯗ ꯏꯟꯅꯕ ꯍꯧꯔꯛꯂꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯕꯣꯌꯥꯏ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯀꯤꯅ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯔꯛꯏ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯥꯗꯨ ꯀꯤꯈ꯭ꯔꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯃꯌꯥ ꯑꯆꯧꯕꯗꯨ ꯎꯠꯊꯣꯛꯂꯛꯂꯒ ꯐꯥꯡꯅ ꯅꯣꯛꯂꯛꯏ ꯏꯁ ꯅꯪꯒꯤ ꯏꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯗꯧꯔꯤꯗ ꯀꯨꯏꯔꯦ ꯑꯍꯥꯎꯕ ꯏ ꯊꯛꯈꯤꯗꯕ ꯉꯁꯤꯗꯤ ꯊꯛꯄ ꯐꯪꯂꯒꯅꯤ ꯕꯣꯌꯥꯏꯗꯨꯗꯤ ꯀꯤꯕꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯤꯡꯆꯥꯕꯤ ꯑꯩꯕꯨ ꯆꯥꯕꯤꯒꯅꯨ ꯑꯩ ꯁꯤꯕ ꯀꯤ ꯍꯤꯡꯆꯥꯕꯤꯗꯣ ꯀꯔꯦꯝꯅꯅ ꯁꯤꯕꯗꯨ ꯀꯤꯔꯗꯤ ꯀꯔꯤꯒꯤ ꯎꯃꯪꯁꯤꯗ ꯆꯪꯂꯛꯂꯤꯕ ꯕꯣꯌꯥꯏꯗꯨ ꯍꯟꯗꯛꯇꯤ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ꯭ꯔꯦ ꯊꯨꯅ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯆꯦꯜꯂꯛꯂꯦ ꯍꯤꯡꯆꯥꯕꯤꯗꯨꯁꯨ ꯀꯟꯅ ꯍꯦꯛꯇ ꯇꯥꯟꯅꯔꯛꯏ ꯑꯗꯨꯕꯨ ꯕꯣꯌꯥꯏꯗꯨ ꯑꯁꯨꯝ ꯆꯦꯜꯂꯝꯕꯗꯒꯤ ꯃꯁꯥꯗꯨ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯆꯥꯎꯕ ꯀꯣꯝ ꯑꯃꯗ ꯇꯥꯁꯤꯜꯂꯝꯃꯤ ꯍꯤꯡꯆꯥꯕꯤꯗꯨ ꯕꯣꯌꯥꯏꯅ ꯀꯣꯝꯗꯨ ꯇꯥꯁꯤꯟꯈꯤꯕ ꯑꯗꯨꯗꯗꯤ ꯀꯣꯝꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ ꯁꯣꯝꯗ ꯕꯣꯌꯥꯏꯁꯨ ꯀꯣꯝꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯨ ꯄꯥꯡꯂꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯐꯖꯕ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯟꯗ ꯃꯁꯥꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯕꯣꯌꯥꯏꯅ ꯉꯛꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯉꯤ ꯃꯍꯥꯛ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯦ ꯀꯅꯥꯅꯣ ꯑꯩꯅ ꯂꯩꯔꯤꯁꯦ ꯀꯔꯥꯏꯗꯅꯣ ꯅꯨꯄꯥꯗꯣ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯃꯤ ꯏꯕꯨꯡꯉꯣ ꯍꯥꯟꯅ ꯅꯁꯥꯗꯣ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯈꯣ ꯁꯦ ꯑꯩ ꯁꯧꯕꯤꯒꯦ ꯇꯞꯅ ꯍꯧꯒꯠꯁꯤ ꯕꯣꯌꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯍꯥꯏꯕꯤꯔꯣ ꯑꯩꯅ ꯂꯩꯔꯤꯕꯁꯤ ꯀꯔꯥꯏꯗꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯍꯥꯏꯒꯠꯂꯛꯄꯗ ꯆꯥꯎꯔꯦꯜꯒꯤ ꯃꯁꯥꯗꯨꯅ ꯑꯆꯧꯕ ꯎꯖꯥꯎ ꯑꯃꯗ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯎꯔꯤꯕꯗꯨ ꯃꯄꯥ ꯆꯥꯎꯔꯦꯜꯗꯨ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯈꯨꯟꯗꯒꯤ ꯍꯟꯖꯤꯜꯂꯛꯈꯤꯗꯕ ꯈꯨꯟꯖꯥꯁꯤꯡꯗꯨꯁꯨꯅꯤ ꯕꯣꯌꯥꯏ ꯅꯨꯄꯥꯗꯣ ꯐꯠ ꯏꯟꯊꯣꯛꯇꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯑꯁꯨꯝꯅ ꯄꯥꯕ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯂꯥꯎ ꯑꯩꯒ ꯄꯨꯟꯅ ꯌꯨꯝꯗ ꯍꯜꯂꯁꯦ ꯄꯥꯕ ꯃꯌꯥꯝꯅ ꯄꯥꯕꯕꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤꯕꯗꯣ ꯑꯔꯥꯟꯕꯅꯤ ꯍꯥꯏꯔꯨꯁꯤ ꯄꯥꯕ ꯑꯗꯨꯒ ꯄꯥꯕ ꯅꯪ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯑꯕꯗꯤ ꯑꯩꯕꯨꯁꯨ ꯌꯨꯝꯗ ꯏꯃꯥꯇꯣꯟꯅ ꯆꯪꯕ ꯌꯥꯔꯛꯀꯅꯤ ꯏꯃꯥꯇꯣꯟꯅ ꯄꯥꯕ ꯑꯩꯕꯨ ꯁꯥꯎꯕꯗꯒꯤ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯑꯦ ꯑꯩꯒꯤ ꯂꯩꯐꯝ ꯂꯩꯇ꯭ꯔꯦ ꯄꯥꯕ ꯑꯩꯒ ꯄꯨꯟꯅ ꯌꯨꯝꯗ ꯆꯠꯁꯤ ꯄꯥꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯜꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯆꯥꯎꯔꯦꯜꯗꯨꯗꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕꯣꯌꯥꯏꯅ ꯃꯄꯥꯒꯤ ꯃꯁꯥꯗꯨꯕꯨ ꯆꯤꯡꯅꯕ ꯑꯗꯨ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨ
ꯃꯆꯤ ꯑꯃꯠꯇ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯇꯧꯗꯣ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯌꯦꯡꯂꯝꯕ ꯅꯨꯄꯥꯗꯨꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯕꯣꯌꯥꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯄꯥꯕꯁꯤ ꯅꯪꯅ ꯐꯅ ꯀꯟꯅ ꯀꯧꯔꯕꯁꯨ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯈꯨꯝꯂꯛꯂꯣꯏꯅꯦ." ꯕꯣꯌꯥꯏ ꯉꯛꯅ ꯌꯦꯡꯉꯛꯏ꯫ "ꯀꯔꯤꯒꯤ? ꯄꯥꯕ ꯀꯩꯗꯧꯔꯒꯦ?" "ꯅꯪꯅ ꯎꯔꯤꯕꯁꯦ ꯅꯪꯒꯤ ꯄꯥꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯅꯤꯅꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯍꯤꯡꯕ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ꯫ ꯐꯠꯇ꯭ꯔꯕ ꯍꯤꯡꯆꯥꯕꯤꯗꯨꯅ ꯅꯪꯒꯤ ꯄꯥꯕꯒꯤ ꯊꯋꯥꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯅꯦ." "ꯀꯔꯤ? ꯍꯤꯡꯆꯥꯕꯤ?" "ꯃꯥꯅꯤ꯫ ꯅꯪꯅ ꯎꯃꯪꯗꯨꯗ ꯊꯦꯡꯅꯔꯛꯄ ꯍꯤꯡꯆꯥꯕꯤꯗꯨꯅ ꯅꯪꯒꯤ ꯄꯥꯕꯗ ꯅꯠꯇꯅ ꯎꯈꯣꯡꯁꯤꯗ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯗꯨꯒꯤ ꯊꯋꯥꯏꯕꯨ ꯃꯍꯥꯛꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯑꯗꯨꯒ ꯅꯪꯅ ꯂꯩꯔꯤꯕꯁꯦ ꯃꯤꯑꯣꯏꯕ ꯀꯅꯥ ꯑꯃꯠꯇꯅ ꯍꯤꯡꯅ ꯌꯧꯔꯛꯄ ꯉꯝꯗꯕ ꯃꯐꯝꯅꯤ꯫ ꯃꯁꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯇꯣꯉꯥꯟꯕ ꯃꯂꯪꯄꯥꯅꯤ." ꯕꯣꯌꯥꯏ ꯅꯨꯄꯥꯗꯨꯒꯤ ꯋꯥ ꯇꯥꯕꯗ ꯃꯁꯥꯗꯣ ꯑꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯅꯨꯄꯥꯗꯨꯗꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯏ, "ꯍꯤꯡꯆꯥꯕꯤꯗꯣ ꯌꯥꯝꯅ ꯐꯠꯇꯕ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯅꯍꯥꯛꯅ ꯃꯐꯝꯁꯤꯗ ꯌꯧꯕ ꯉꯝꯂꯛꯂꯤꯕ ꯑꯁꯤꯅꯗꯤ ꯍꯤꯡꯆꯥꯕꯤꯗꯨꯕꯨ ꯍꯥꯠꯄ ꯉꯝꯒꯗꯕꯁꯦ ꯅꯍꯥꯛꯅꯤ꯫ ꯅꯍꯥꯛ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯉꯝꯂꯣꯏ꯫ ꯑꯩ ꯑꯁꯦ ꯂꯥꯏꯅꯤꯡꯕ ꯑꯃꯅꯤ꯫ ꯑꯩꯅ ꯁꯤꯕ ꯅꯥꯏꯔꯔꯣꯏꯗꯕ ꯃꯟꯇ꯭ꯔ ꯑꯗꯨꯕꯨ ꯐꯪꯅꯕ ꯌꯥꯝꯅ ꯀꯟꯅ ꯈꯣꯏꯌꯨꯝ ꯂꯥꯏꯁꯤꯡꯗꯨꯕꯨ ꯈꯣꯏꯔꯝꯖꯈꯤ꯫ ꯃꯇꯝ ꯑꯃꯗ ꯈꯣꯏꯌꯨꯝ ꯂꯥꯏꯁꯤꯡꯗꯨꯅꯁꯨ ꯑꯩꯕꯨ ꯆꯥꯟꯕꯤꯔꯗꯨꯅ ꯃꯟꯇ꯭ꯔꯗꯨ ꯏꯐꯝꯗ ꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯈꯪꯍꯧꯗꯅ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯟꯇ꯭ꯔꯗꯨ ꯏꯐꯝꯗ ꯂꯩꯔꯦ ꯈꯪꯕꯗꯒꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯀꯤꯍꯟ ꯈꯪꯍꯟꯅꯕ ꯀꯌా ꯑꯃ ꯇꯧꯈꯤ꯫ ꯃꯗꯨ ꯑꯩꯁꯨ ꯀꯤꯔꯨꯕꯅ ꯃꯟꯇ꯭ꯔꯗꯨ ꯃꯐꯝꯗ ꯁꯤꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯟꯇ꯭ꯔꯗꯨ ꯃꯐꯝꯗ ꯐꯪꯂꯕꯁꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏ 50,000ꯒꯤ ꯏ ꯊꯛꯂꯕꯗꯤ ꯑꯃꯗꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯍꯛꯆꯥꯡꯕꯨ ꯃꯇꯝ ꯑꯃꯠꯇꯗ ꯃꯩ ꯊꯥꯗꯣꯛꯂꯕꯗꯤ ꯃꯟꯇ꯭ꯔꯗꯣ ꯃꯁꯥꯗ ꯐꯪꯕ ꯉꯝꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯍꯥꯛꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨ, ꯃꯁꯤꯗ ꯅꯪꯒꯤ ꯄꯥꯕꯕꯨꯁꯨ." ꯕꯣꯌꯥꯏ ꯋꯥꯍꯩꯗꯨꯗ ꯇꯞꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ "ꯅꯨꯄꯥ, ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯊꯕꯛ ꯑꯁꯦ ꯅꯪꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯂꯕꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯍꯥꯠꯄꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯤꯕ ꯊꯋꯥꯏꯁꯤꯡꯗꯨꯁꯨ ꯊꯥꯗꯣꯔꯛꯇꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯂꯛꯀꯅꯤ." ꯕꯣꯌꯥꯏ ꯍꯟꯗꯛꯇꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ, "ꯑꯗꯨꯗꯤ ꯑꯩꯒꯤ ꯄꯥꯕꯕꯨꯁꯨ?" ꯅꯨꯄꯥꯗꯨ ꯇꯞꯅ ꯃꯉꯛ ꯅꯣꯝꯃꯤ꯫ "ꯑꯩ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯂꯝꯕꯤ ꯄꯤꯒꯅꯤ꯫ ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯛ ꯊꯣꯛꯄꯒ ꯎꯃꯪ ꯑꯁꯤꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯌꯥꯝꯅ ꯆꯥꯎꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯍꯧꯕꯅꯤ꯫ ꯌꯦꯡꯕꯗ ꯃꯌꯥꯝꯗꯒꯤ ꯑꯗꯨꯃꯛ ꯇꯣꯞ ꯇꯣꯞꯄꯅꯤ꯫ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯎꯁꯥ ꯑꯃꯗ ꯃꯀꯨ ꯑꯃ ꯇꯣꯡꯕꯅꯤ꯫ ꯃꯀꯨꯗꯨꯗ ꯑꯩꯅ ꯄꯤꯔꯤꯕ ꯏꯁꯤꯡ ꯑꯁꯦ ꯆꯥꯏꯁꯤꯜꯂꯕꯗꯤ ꯃꯀꯨꯗꯣ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯛꯀꯅꯤ꯫ ꯃꯀꯨꯗꯨꯅ ꯃꯩ ꯆꯥꯛꯂꯛꯄꯒ ꯁꯣꯝꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯁꯥꯁꯨ ꯃꯩꯅ ꯆꯥꯛꯊꯦꯛꯇꯨꯅ ꯃꯍꯥꯛ ꯁꯤꯈꯤꯒꯅꯤ." ꯑꯁꯨꯝꯅ ꯕꯣꯌꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯛꯂꯛꯄ ꯂꯝꯕꯤꯗꯨꯗ ꯂꯥꯛꯇꯨꯅ ꯎꯃꯪꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯈꯣꯡꯗꯨ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯄꯒꯗꯤ ꯃꯍꯥꯛꯀꯤ ꯁꯟꯕꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯂꯥꯛꯑꯣ ꯕꯣꯌꯥꯏ, ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯑꯩ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯅ ꯍꯧꯔꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯄꯨꯔꯒꯦ꯫ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯅꯪ ꯁꯥꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨꯅ ꯇꯥꯟꯅꯍꯜꯂꯒꯦ꯫ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯅꯪꯅ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯂꯛꯎ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯟꯕꯤꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯕꯣꯌꯥꯏꯕꯨ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯅ ꯍꯧꯔꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯄꯨꯔꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯕꯣꯌꯥꯏꯒꯤ ꯁꯛꯇꯝ ꯑꯣꯟꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ "ꯑꯣꯏ ꯍꯤꯡꯆꯥꯕꯤ, ꯁꯣꯝꯗ ꯂꯩꯔꯦꯅꯦ꯫ ꯑꯩ ꯁꯣꯝꯗ ꯂꯩꯔꯦ, ꯅꯃꯤꯠꯇꯨ ꯀꯥꯏꯗ ꯌꯦꯡꯒꯦ?" ꯍꯤꯡꯆꯥꯕꯤꯗꯨ ꯉꯛꯅ, "ꯀꯔꯤꯅꯣ? ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯑꯕ ꯑꯣꯏꯔꯦ? ꯀꯤꯗꯨꯅ ꯆꯦꯟꯈꯤꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯅꯈꯣꯡꯅ ꯊꯣꯡꯅ ꯊꯋꯥꯏꯗꯨ ꯊꯥꯖꯕ ꯑꯃꯨꯛ ꯂꯥꯛꯂꯤꯕ? ꯐꯩ, ꯑꯩꯒꯤꯗꯤ ꯐꯩ ꯍꯥꯏꯔꯤꯕꯅꯤ꯫ ꯂꯩꯔꯝꯃꯨ, ꯊꯋꯥꯏꯗꯨ ꯁꯦꯠꯀꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯟꯕꯤ ꯑꯗꯨꯅ ꯑꯣꯜꯂꯛꯄ ꯕꯣꯌꯥꯏꯗꯨꯒꯤ ꯊꯋꯥꯏꯗꯨꯁꯨ ꯀꯟꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯐꯪꯗꯅꯕ ꯍꯥꯏꯅ ꯆꯦꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯑꯉꯛꯄ ꯐꯥꯎꯅ, "ꯀꯔꯤꯅꯣ? ꯑꯩꯅ ꯇꯥꯟꯅꯕ ꯐꯪꯗ꯭ꯔꯤꯕꯁꯤꯕꯨ ꯂꯝꯖꯦꯜ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯌꯥꯡꯈ꯭ꯔꯦ ꯍꯥꯏꯅꯤ." ꯁꯣꯝꯗꯁꯨ ꯕꯣꯌꯥꯏꯗꯣ ꯅꯨꯄꯥꯗꯨꯅ ꯄꯤꯔꯛꯈꯤꯕ ꯏꯁꯤꯡ ꯌꯥꯎꯕ ꯄꯥꯇ꯭ꯔꯗꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯀꯥꯔꯒ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯎꯁꯥꯗ ꯇꯣꯡꯂꯤꯕ ꯃꯀꯨ ꯑꯗꯨꯗ ꯐ꯭ꯔꯪ ꯂꯥꯎꯅ ꯆꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯅ ꯇꯧꯕꯗꯒꯤꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯁꯥꯗꯣ ꯇꯞꯅ ꯇꯞꯅ ꯃꯩꯅ ꯆꯥꯛꯄ ꯍꯧꯔꯛꯂꯦ꯫
Kanano aigi thawai oiriba khunubu hatliba aigi pandam phangdana siba taribra asuk wana hotnajaраklaga asi haina mahaki masado maina tamna chakhalakli asum tawna hingchabido thawai thakre sanbi adugi thawai de soboyagi maphamda kainiya thangni raduna tapna mami samkre boyai su amuk khanna nupa adugi manakta lakle mahakni yorokpa matamdadi mahaki mapa chawreldo amuk khanna hingduna leiramle mahak mapabu ubada harauna chensinduna konsilaga konjal thongna kapthorakle baba karigi na sabu thadokduna chake thoranglamliba baba na chalamba thoklabadi na chaina kanada baba ko haibano kanada oina jo haibano baba ai nang yaudana hingba ngamloye ai banu sibibadi baba khaktane chawra samasagi makokta nungsina nanthabiduna asana themjanbiri anghawbasidi karigino adumna kaplibade napa ai leitrabasu namatonga nanawga leiribadudi makhoina nangbu kayagi matik nungsibadudi chawraldi hojik phawba thoino amadi thebo makhoi anigi asengba adu khangjadaduna haijaribani boyaidi mapana hairakliba wahaidu taraga khompham khanglamde boyagi matawdu khangba nupa adunadi makhutta kari kaino khara sonduna chawralgi masada tapna nandari tada mitu amukta chetna isinbiyo asengbadu karino khangba ngamnaba chawral chingnana mamito isinki adubu mahak masado ngakpana khamthengle urakle hojikti thoino amadi thebo makhoi anina majanaba boyagi maphamda tawkhiba singdo amada chithadana asengbadu khanglebadadi chawral masado sauningbana loire thoino ba hatokningba phawre mahak sauna mamito imuk ngangna satpangthore law ipagi boyai ipaga puna yumda thumna chasi ngasi napa ai mi warakhe iya ichabu makhoina duk tamthina asukuibase aigi marumda otpa asi haiduna chawral majagi makhututta paiduna chinglaga puraktuna mayum tamna lai mahaki tungdasu nauna hingalakliba khunja singdusu punna lakli makhoi singdu punna lakpa ubada khunja pumba mahai ngakna chensinare khunja singdu amuk khana khunda mangluraba makhoi singduna punna hanjilakpa adu ubada yamna harawnarami makhoi masenado amaga chena konsinaduna punna kaminabasu yauri khara amana awanungai pautamnari asumna khunja singdugi maphamdasu thokhiba pumba hanjilakliba miyoi singduna tamlami adubu somda chawreldi imgo changba nate sumang mayaiduda leplaga han hekta lakthare hai thoino tabra mapanda propo tholo thoino thebo makhoi ani dongakna thokli adubu chawrelga punna boyaiga leplaga leiramba adu ubada thoino dawsinari thebo so karaidagi tarakpa pibuno jara hekta chenthare thoino sensindana boyagi masado tapta paiduna yengi isabu karaida chatluge nama aide hairamba yadro imadi kayada walure thebo su sangsilei tajau nanau banu shidrabo nanau hundoklamlaga karaida chaluge chawre thoino amadi thebogi matawdu ubada khonjal thokna nokthori thangnaba mikupta amuksu sauna sumna hairi haikre namana sagi tarside aidi nahan makai khangbu khanglude nakhoidi sumangli da yabu yani ne ining thawgi managa chauna phanggadaba jani haujitine nakhoigi natat pumba ai loina khanglaga laklabani nakhoi ani yumsidagi nasana nakhongna thongna chakhige haibra natraga aina thindokpiyo haibro asumna chawralna thoino amadi thebobo yumdagi sauduna tanthoklam amadi mapa masa makhoi anita yumduda leiduna nungaina panki